lai khurama loraba matungda makhoi ani laisindagi tholoklame ozamaibana hai ibungo ibema nakhoi ani ngasi laktuna nachasingi thawai nirabanina nong amu laktuna nachasingi ne punsi niragadabane nachasigi punsi singjen nibase nakhoi kawba yade ko karigumba nakhoi nachasingi punsi singjen nibase hek kawba thoklabadi nachasingi punsi tengadoribani masi nakhoi punsi da kawphade ko panthoina ozamaiba isasingna taibang phawna laba matamda sungsoi soidana ozagi laisang asida laktuna isasingi punsi sengjen niragani karigumada isasingi punsi sengjen niba kawrabadi ibudawna sakhi oisano aina wasaklibasine isasingi punsi tenbo oisano maibana haheide nibema adumna wasakpa honade panthoina ozamaiba ngasi ibudogi mamangda sakhi oisano haiduna ainane wasaklabani asumna panthoi amadi nautomba mayamda halaki panthoina che angang macha mu fanaba na angur ke ka khalerapane isi khasa sala hoi katai che chamu khike phajana semagane porake hoi chamra asumna panthoi kitchanda sangduna mana leruli bahira sing atu ningthina samthomi sambaluraba matungda ningthijaraba patra amada haptuna heira sing adu puduna lai panthoina ise se sar masena heising adu sana haire na hospital da kedong saludena sedi hospital da khathoina se kapchapada adu fagadrana khaline panthoina se aisu khaline antuisha haingwai isinana akhoi angasa ningthi jana mitmai pauna popiraba matungdana isigina kai toubiyu haina isigi nanaunana karigumba yamna masakta poplama tawjagina khaline nanau paga sungangna bulujare ina isina nangidamakta samasa siki minu misha pomba ki bathadokdana tawribasibu inauna isigidama kaigumba khatawnabagidamaktarane jingoi isina masigi thawse pangtholibi maramdi inauna sagai asida momon mino nona mama haiba mingtholada phangduna nasa singa harauna leibada madu uba pambagine inauna midu pirang sinthana awaba kaya khangduna hingbada isini yingba pamdeni panthoi mamitagi mapi ira ihawra ise aise wakhal thimi haibada oirure hairudeba wana haithokhi haigadu wana hayawda apangina nauni khanduna ngapayo ise ai lan khamale ai wai ka shoikre yare nasedi adugumba kesu khandeda so thabak salu bai waramani phajana patharo asumna panthoi nautomagi manakta sangduna ngeha patharame nautombana haire tariba tai hayengna isigidamukta akhoi kaikumba kharati tawfam thoi ado kai tawshainu isige kaigumba akhona tawdaba taragadi isina warukhrabadi kamdawni panthoi tamo aishu isida adugi matangda khara hudobale isida mapukni khara nuaikidraba male isina pangthokpe isidi aiba nushibagi minushigada utpani haina haire akhoidagi isinane lupa ama phaba law yaroi isina pamadi akhoi minushi adune aduna tamo isigi mapukni nushibe yaba thaba amada tawrose nautomba panthogi waduda gyan taruna hoi fare ai gyan tare asumna nimi nini humni hokhraba matungda panthoi nautomba amasung makhoigi masiga loinana hospital da laman doctor congratulations yengoi nakhoina fanggadoriba angase amakhathang nate baby twins ne nautomba ngala kuino doctor haibishu asembra doctor asembri ne asumaina pokpa angse twins kumba yamna oigale panthoi harona doctor ishwana khaibu sanbire oda doctor hai anga ni sukna ba matamda akhoi sididi
kegumba asokpagumba haibidi akaiba problemgumba mayoknagadra? Doctor, why not? But don't worry. Akhunane problem singada loinamak solve tawnaba honagani. Maramdi akhuna nakhoida pangthokliba experiment ase yamna challenging oye. This is the first time in Manipur. Akhudidi mas observation wakhalamane. Nakhoidagi akhuna learn tawba yaba lesson mayam am layune. Aduna sida tholakadaba problem singidamakadi nakhoi thoina khanjalubana. Akhuna loinamak solve tawnaba honagani. Pante hararo. Thank you, doctor. Thank you very much. Noktomba namo. Doctor, citizen expenditure khudima ekhona watanaba weno puthokchagane. Adu doctor, mathok tarabadi mapanda satlapasu karish akaiba leijade. Doctor namo. Kedobi mapanda satruge. Manipur da leriba doctor singgi atopa lamda leriba doctor na kaisu hendabne. Infrastructure da haro equipment da haro Manipur so amata watena. Adu doctor, Manipur yengmasa aidi thajadaba habidi isada ising sinabagumba suigadrana yam pakhale. Doctor, you mean nang aibu thajada habra? No doctor, doctor na lana khanbire. Doctor bu thajabagidaba mesi sulakcharibasine. Okay, nang aibu thajaba taragadi kemta tor sidane fajana yengse. Nangi sidi minor nida sidagi henba mayam ama atopo hospital ra habidi Delhi, Bombay, Kolkata, sidagi hendokdana atopolam Japan, Malaysia, America, asinasingbasingda aina satuna layengurabanine. Sorry doctor, ai doctor na nungaridaba khara haikraba male. Okay, it doesn't matter. Asumna panthoi nautomba amasung makhoigi masi hospital gi yumda halakki. Numit tha thawami sakti nongmata su lepu yadabana tapna hoke. Asumna thabum taret farakhe. Nongma ikhang khanghautana panthoigi masi masa nungairaklamde. Now, ise bukse kakak thinlumba yam nungaitabam phawine. Se kaidawrge se monsi dang atharo. Nga thaktrasar aibu hospital da sapana fagadrana khaline. Hoi ai tamodam ta harukige se ngatang lebrama. Asumna panthoi nautomagi manakta sangduna masidu masakha nungai hote haiduna tamame. Nautomba pakhatna prap loisalaga gari shodu puduna mapanda tholai. Asumna panthoina magi masidu loisaluduna hospital la puraklame. Doctor na se yam thuna chala ultrasound report ta hojimo pame. Hon moino horela au ka harakane adu bataraga su emergency ni aina harakane na hayo. Report ti hojima iraga pibiro na khaibiyo ko. Funny doctor, ai hojima su sarukige. Asumna nautomba matei mapuduna ultrasound lo basake. Khudakta emergency ni haiduna ultrasound report adu pibiyo haibadagi ultrasound report adu puduna laki. Hospital manungda sangge haiduna panthoi koi gari manungdagi hek kumtharapaga angang nupi masa ama chenselalaga yamna angakpa mawongda panthoigi khudang taplongna pairakname. Nupi masa aduna panthoigi makhutta taplongna pairak. Ine kaigino nuina hospital da lalaga lupa 10 phawa laida kanindride. Se lupa 10 da katho natragadi nakhoi khudung thiba soidana tagani. Panthoi nupi macha dugi mawongda ibema nungbu kanano dinedi kyanam tadre. Hoi ai pesabudi kalautre ai huji kakke ko atu nungbu kanano ba nupi macha aduna nine aise ishorga loina ba mine. Panthoina ha nungbu ishorga loine ba se nine ne laikhrama wage ai kaurule hobe chapadana. Asi harga panthoi magi bektigi pesa lotholaga laikhrame. Mana laikhrama ko onthorpadadi nupi macha adu leramdre. Manasum koine yengba matamda nupi macha adu leiba udre. Amu magi nupaga masega do leibra haine yenge. Magi manakta masiga magi nupaga leiba udre.
Asumna Panthoina magi masega maga nupaga karumda laikhrabano haiduna kuina yengakpada kanagumba ama magi maningda khangchang changsilapagum fawe khanghaudana magi lengjumda tabrauna parakhi Panthoi khangbo lakpo ima haina kana lauthoki onthoi yengba matamdadi Panthoi magi nupa nautombo erame nautombana kaino asumdana nang kai chakhrabano na ina thiri nani sida kaidoramino lao changase Panthoi magi nupa oramadada gyan haifeta tamo aisi sumda angam thingnaba aduki sumaina asumna latla tawringida nautombana haini hoi aisu ine nang ngasai angamba wari sawbada lao changase lao isina asumda nang lao na tahori lao se Asumna nautomana Panthoibu manungda fuselake Doktorna Yunga ultrasound report yamna khudung thiningai oire angang amadi lengba otpa tawdraba male hojima CS tawnaba tawse nautoma pakhal kaina doctor haibirisibo Doktor tampakhatuna hoji thatare mapung pharabanina angangche kaishu tawra khara joton tawbadi mathau tagane ado hoji makki oinadi condition se khitang lure kaigumba hoji mak CS ta hutaba taragadi mama da natana angang sisu khudung thiba nang mayaye nautomana Doktor sigumba problem ama mayokna gani khalabadi Doktor khoina hana khud inform kitang to bibe kai Doktor yamai sigumba khudung thibase akhona tholakani khangba nate adubu hoji thuetana akhoi kannabudi khona si hairidana akhoi khoso hanare nakhoina yadrabadi ekhosu pailete nautomana Doktor khoina fani na tawribane fani khanbada adu tawbiyu Doktor isa singi thawa amukta kanbiyu ekhoigi amuhana isa ubane heba asa leitrabane okay adumaina pung shanthagana Nupanabo adumda tawgunuko nautomba mamitegi mapi tare Panthoisu mapi ira ihauro kappa haure Doktor nigi adugumba sakfamdo sido otkana nigi patients na nigi adugumba da hek khangiba matamda mama pungning nungaigendra noina adumda tawbado patients na ukhrabadi ma hena pakhatkidoinine hoji CS tawramdai sida ma pakhaladi afaba oidine Mukhi khangdrina Panthoi amasung nautomba Doktor lugi wahi aduda mukhoi kauki tawbudu phajinje Doktor se lao hidak langthak khudimakse leiruru ai loinama irake asumna Doktor aduna CS tawbuna changadaba hidak langthak khudima iraklame patient su restroom da pusanduna drip ama yalaga ngahak pothalame Nautombasu yam thuna hidak langthaksing adu puduna laklame restroom da Panthoiga magi masega warisane ina aina haying taibuk thikhiba tholabasu aigi ichani do nangi nasani khangna khara yengbirauko masimati inogi mafamda sinaramage Panthoi mapi irasela iche nang adumai haigano iche nang kem tawriba horen isinane harharau tholakpada ai ngairamdoine se na adumai tawganuba masinamo ina ngasigi mikupse ai hana asigumna fawkhidre aina ngasi tawribase ina nangbu nusibagini ko nangnasu aigi isasingbu nangna hek pokpana samune khaluko isi ngisidi pukning siamna nungsi se nang kem tawra heba nang adumai pukning sunthakanu aisu leisidi masi manaugi wari duda nurse amana taraduna ibema nang mapan thokhiba yarani patient se akhoi injanaba tawrage asumna Panthoi mapanda thohalaki ngahak loiba matungda Panthoigi masi CS tawnabagidama operation theater da injanki
Panthoiga nautombaga mapanda fana kuina ngaira fawba masigi pau amata lagte. Panthoi tamo akhisi dubu keki tobu yawkhrabu sana haji fawba manungdagi pau mata haraktisiba. Nautombala she kaisu khanmuse kam tawramoiba aidi yam pakhale tamo nungda nate aisu pakhale adubu akhoigi pakhatba akhoigi nungaitaba sidi phajanba tabanine mi mayam mamangsida nangbu ikaidraba. Tamo fibam asida kanadana aini ikaidusibo akhoi isasing adubu tekta kaidaba ohenlamadi fanida. He ishwar isasingbu tekta kaidaba ohenbiyuko. Asumna phana kuina ngairaba matungda manungdagi lauthorakki. Linthoigi mi yawbro yawrabadi ningda amta pusanbiro manungdagi lauthorakpadu tabada Panthoi magi maksaluro maithong adu khanga nyanthokna magi nupada hai tamo angang ningda haire ai manungda amud chamkhige changoro. Asumna yamna harauna manungda ningda sing adu puduna sensinle. Ningda sing adu pisolura matungda Panthoi mathomarang hangna operation theater gi gate da hanga handa chalagale. Ngaihak lairaba matungda manungdagi attendant nupi amana angang ama pamaga laurai. Linthoigi mi yawbro angang lobiro lao. Panthoi harau bikoi somda laijare asi harga angang adu logi tawi. Angang logi tawbaga amu ningsinge angang loramdaida attendant ta paisa piba haibani makhuina harau bu phungdokpo oina hehek dakhina tamne. Dakhina adu piyaba matungda angang lobagi satnabi akhoigi lamdam asida lai. Asumna ma khangning ningsingapadagi magi nupagi manakta changaktuna paisa yawbra lupa 2,000 da piro hai. Noktombasu ama harau harauna magi walletagi 2,000 chapi ama lauthoklaga Panthoi da pi. Panthoi 2,000 chapi da puraga attendant da pire. Ibema akhoi ngasidi nangi dakhina laurara. Panthoi ngala kedaragi ne she lawshalo harau bagine angang se nupara nupira ibema nupane sese lawshalo. Panthoi na angang ado attendant nupidudagi lauraga yam nungsina mamaida supi. Mamagi nusiba isabu lakpa ngaibada mamadi kaya ada waraba. Panthoi amu attendant nupidudo onsilaga ine angang amadi attendant nupidu kaisi kumaktana tumina sabjungaga leppaga lai. Tanjaduda CS lorduna doctor singdusu thonai. Doctor singdugi manakta jensilaga doctor akhoi kemta hutraba patient fibambo. Doctor maithong makhina kaisu kumakte. Doctor angang amadi. Doctor mamai luktharaga I am sorry. Manipuri Wari monologpu miyeng tabiriba viewers khudimukpu ahanba maktada taramna oksari. Ngasi wari asi kari karam tawi haiba adu makhagi comment section asida feedback amasung suggestion oina pibiramo haijari. Marak than mayamda announcement amata tawjage madudi wari asibu miyeng tabiriba viewers singi maraktagi kanagumbana narrate tawbiningba yawbiragadi akhoi khudongchaba adu pijage haina khanjari. Interest lebiba viewers singa khudongchaba asigidama adum adogi contact sing adu makhagi comment section asida pibiramo haijari. Khudongchaba asi first come first serve oijagani. Adom pibirakadoriba isai contact number sing adu makhagi comment section asidagi adongi privacy gi damo yenga sungsoi soidana aikoino note tahorba matungda delete tawjagani. Hanana subscribe tawbirakraba viewers singbo haininga leitana thagatpa phungdoksari. Inong-nongna aikoigi channel asibu thengdabiba yarogadi support tawbiba oina aikoigi channel asibu subscribe tawbiramo haijari. Ngasigi wari asi yariba makai samnaina thagatsaraknaba honajage masi harga mayam pumnamaktagi kainanaba yathangni jari. Mathangi video amada muk thengnarasi.